Hi mayam ngasi gi video se mayam kai video idoina habada hojik matam sidi hojik luhongbagi season la ko luhongbagi season la amina handa hojik March April sidi exam luhongbagi laktrobane aduna laktrobani na akhoi gi kaina oidoi ba khangde aduga luhongdoi ba akhoi nupi gi di amna darkar oi hai tare akhoi gi mai se phajabagi damakta aduna akhoi gi mai se thina care to mathou taaya ba ko natra mayam adoi di mayam ai wari se makha ta jarage ba ado mayam na cycle soi damak thaujaramani aduga skin cycling gi matang di khangbi taba taragadi ai ngasi yam important oiba skin practice ki maramda ai mayam da khanganjarake skin cycling haibasi facial skin care routine amani mayam asina aikhoida involve tawri aduga regularly exfoliating amadi skin rejuvenating gi damakta set oina schedule oina thamagi yamna mathau tayaba aduga mayam dermatologist ki matung ina proper skin cycling ama achieve tawna thamge haragadi tha khudingi facial tawba haibasina best oraniaba Ado mayamna khalamgani skin cycling gi damakta aikoina facial tawbagi kayamuk jamna darkar tage haina ado ai sum basic oina mayamda haijarake akhoi gi skin se constantly dead cell oiba singse remove tawraga anouba cell ama semgat leba masi haijaraga su akhoi gi sahi matang sina sum hengali kai akhoi gi dead cell anouba sembagi process se asum handhara eba aduga masina dark oiba dead cell oiba sun damage asigumba se skin gi layer amada oheleba asina maram oraga akhoi gi skin se dull ora ani black heat ora ani white heat ora ani acne gi problem aduga darkening oiba si hora ani aba aduga hojik facial na kari mathou pangthoi haragadi masina aikoida deep cleanse amadi exfoliate tawriaba haibadi akoigi skin da dead cell oibado adu remove tawthoni aduga akoigi skin da dullness darkening acne amadi white heat black heat ki problem se asise ilai na manghanba ngameba aduna asigi skin cycling se balance tawna thamnabagi damakta aikoina 28 days ki manungda facial tawbagi yamna darkar oeba aduga egi wase targa mayamna soidana tension oramgani tha kudingi parlor chalaga costly facial kamaina tawdoino oiba yadaba wari ni kaina natra ado ina haijau haragadi yumda famna 30 minute ki manungda parlor da chalaga facial tawhanba dumaina tawbangamba aduga pocket friendly su oiba budget asu lakpa aduga rino haragadi mayam ai sum jeng hanjarage Ado mayam sida laira NEUD ki 6-step DIY makeover facial kit. It promised to give diamond-like glow. Aduga masida paraben, sulfate, DEA, formaldehyde amadi MSG gi oiba harsh chemical amata yaudeba. Aduga masida taruk thokna laebako. Do ahanbada cleansing milk laire, anisubada exfoliating face scrub laire, ahumsubada massage cream laire, marisubada face mask laire, mangasubada face serum laire, taruk subada sunscreen laire. Aduga masi yamna laina 6 step magyumda famna kamaina tawgani haibado I haijarakebako ma'am ahanbada step number 1 se cleansing milk oidoini so it has runny texture so yamna easy oina spread oihalli amasung skin se clear oihalle aduga dirt natraga impurities oibasing remove tawthokpa ngame ado masi 5 minute muk circular motion da mai manaton ngaksam loina da massage tawrani adugi matungda towel na taithokpirani abako Ani subai step sina exfoliating face scrub oidoine masi su 3 minute mu massage phajana tawbirani aduga 2 minute mu thambirani aba aduga towel na muk taithokpirani masina kai tawriaida akhoi gi dead cell oibase manghalle aduga pore oibasing su unlock amadi tighten tawraga thamme bako aduga ohum suba step sina massage cream oidoini masina mu khara akhoina lobirani ko lobiraga akhoina 10 minute muk massage tawbiraga haibdi circular motion da massage tawbidoine bako to massage tawraba matungda akhoigi extra cream lehoba singdo akhoina towel na teithokpirani bako fajana tawna ado ai video se dum mayamda dum skip tawrabane ba yam sangane na aduga mayam hadaki mari suba step sidi aigi favorite step ni hai tare face mask tawbase do face mask step ni abako do face mask akoina khara lobirani ado masi ngaksam do mai do phajana taisan birani ba taisala matungda 10 minute muk phajana thamalani akoina kangnabagi damakta thamalani do kangi hair kanduga akoina towel na natraga susum isingna hari tathokpiba aduga manga subai step sina face serum oidoini asi akoina drop ani ahum muk lobirani khuta aduga rub tawbirani fajana aduga mai da apply tawrani ngakta su tawrani masina aikoigi glow oibado lock tawraga thamkidoine matam sangna glow oina leinabagi damakta aduga handaki taru suba step sina sunscreen oidoine masina last step ne sunscreen se koina khara lobirani aduga mai da fajana upward motion da
ꯇꯩꯕꯤꯔꯅꯤ ꯈꯅꯥꯎꯁꯨ ꯀꯩꯁꯨ ꯐꯖꯅ ꯑꯦꯕꯖꯣꯔꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯍꯥꯔꯝꯐꯨꯜ ꯁ꯭ꯀꯤꯟ ꯔꯦꯁ ꯑꯃꯗꯤ ꯀ꯭ꯔꯤꯌꯦꯠ ꯑꯦ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯂꯦꯌꯔꯗꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯤꯐꯣꯔ ꯂꯨꯛ ꯂꯩꯔꯦ ꯁꯤꯗ ꯗꯜ ꯌꯥꯝꯅ ꯑꯣꯏꯕ ꯑꯗꯨꯒ ꯒ꯭ꯂꯣꯁꯨ ꯋꯥꯠꯄ ꯑꯗꯨꯒ ꯁꯤꯅ ꯑꯥꯐꯇꯔ ꯂꯨꯛꯅꯤ ꯐꯦꯁꯤꯌꯦꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯒ꯭ꯂꯣ ꯈꯤꯇꯪꯗꯤ ꯑꯁꯨꯝ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯐꯦꯁꯤꯌꯦꯜ ꯇꯧꯒꯦꯅ ꯈꯜꯂꯝꯗꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛ ꯊꯥꯁꯤꯗꯒꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯍꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯦꯁꯤꯌꯦꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯪꯉꯛꯄ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯑꯁꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒꯤ ꯄꯔꯐꯦꯛ ꯋꯦ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯍꯦꯜꯗꯤ ꯑꯃꯗꯤ ꯒ꯭ꯂꯣ ꯑꯣꯏꯅ ꯑꯁꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯄꯔꯆꯦꯁ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ www.ivritinnude.com ꯗ ꯆꯪꯕꯤꯔꯒ ꯄꯔꯆꯦꯁ ꯇꯧꯕ ꯌꯥꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤꯁꯨ ꯑꯁꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯕꯤꯗꯅ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ injoy ꯇꯧꯕꯤꯔꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ